ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ IDPꯁꯤꯡ December ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯟꯖꯟꯍꯟꯅꯕꯒꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗꯁꯤ ꯑꯩꯈꯣꯏ ꯀꯟꯁꯤꯜ ꯑꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯑꯍꯤꯡ ꯌꯥꯏꯔꯦꯛꯈ꯭ꯔꯦ ꯆꯠꯊꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 13ꯅꯤ ꯁꯨꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯨꯁꯣ ꯍꯥꯏꯅ ꯍꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ IDPꯁꯤꯡ ꯑꯁꯤ December ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝꯗ ꯍꯟꯖꯜꯍꯟꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ December ꯂꯣꯏꯒꯗꯧꯕꯗꯤ ngasi thadana numit 14 khitang ngaselakpasu male adubu ja masi kadaibu yam othokadoribano mori changba yadri makha chatpa yadri chuchanpu changba yadri aduna masi kiyamuk yamna oithokpa yaba wafam oigadoribano amari koi kokomi gi thongmi singna changjaliba khongjang asi mai pakadoribra adubu adumak waraga khongpham asi hantorkadoribra haibadu relief camp IDP singi wahangsu oiri amadi praja singi kanba wahangamsu thamlei uja masi kari hani yengba yaju Howzaki akoigi IDP singi oiba makoigi pain aduga makoigi sorrows aduga makoigi grievances aduga makoigi mittagi tariba piga mari leinaba aduga mamoigi thamoi dagi thorpa aduga mamoigi tengtha khol haitare masiga mari leinaba wafam se masidi akoi being as a human akoi amna seriously akoi lofam thoi akoi punamakna madugi wakhalon daida akoi solidarity makoi sound sida makoi kano sida akoi solidarity with solidarity ga loina namasi akoi moi men se akoi thona pham thoi akoi support to pham thoi tawsu tawri akoi su support tawri moral ground su support tawi mathau taraga di akoi physical ground su akoi support tawna na stand tawi duga kokomi na sanction biriba movement si su akoi masi I na su endorse tawjari akoi na su support tawjari ko tabu swaida akoi na haiga doba swaida akoi na thamninga da wa phama hairaga di akoi movement nama chathaba matamda movement si chathaba matamda akoi mass people gi support am darkar layeba ko the mass people hari se tongan ba adugumba section gi miyam se masi tongan ba akoi loop sing bu oiraga su aduga section gi miyam haiba tare miyam se comprehensive hoiba mass people gi movement nama oi hannana bagi khongthang do madumati lawhanningi aikoi lupna tawri magi lupna tawri haibagi movement do nataba amasi akoi mass people gi comprehensive hoiba movement amaka oirakna ba adugi khongthang do madu mang chingnaga thorang lobi basingna madu kanglon du da akoi khong thangan ningbagi apamba khoida lei akoi thangde natraga tawde habagi wafam makti na sade tawdabu akoi mamang da su hek movement je tonara kanda akoi movement bude dum tawwa tawdabu akoi yamna ka hen effective oiba mass people gi hekta akoi gi street ta hekta thak nikpa adugi akoi mamang da leihiba that kind of movement do madu yorokpagi momentum dumati hek oi phataba lagi atopa amana movement si sum fazana sum tawnaramaga akhoi kanoda Delhi da karida amamada invite tore colleague na harakanda Delhi da mo hekchat khiba aduna movement do Delhi chalisi karino na mayam se mayon do adomda kari outcome purakadoi jano kaini yenga muk lehoba ade movement do kharamami shamta khiba just like akhoi kenogi matangda akhoi kangpok sorry yangpokpi area da mausa manipur thaba gari state ki koi ba sat khiba festival media jing chat ba festival ngi sakhi kanda lawthu hali khoto len to movement tawrami dana phajana horami aduga amuk Delhi chana ge badagi amuk men do mami khitang samtha bagi khotha bagi pod amuk u giba sugumba mamangda hausik play si adumaina lerakani haibadi nateko aduna adugumbagi momentum su mamangda hek lekhiba su khara leibanina late adu tawde adadana chatya adadana chana gi bobudi oiramgani adorso miyamna dati akoi gi hek khara akoi gi credibility gi waiba issue da kitang khara hek question tawna basum leiba ana akoi na akoi civil society ni haina akoi na leijariba adu miyam gi mahut silaga thok tawbune na haina tawri base masi amna khwaide hena maru waiba se miyam da thajaba lehan base miyam da thajaba lehan base si amna maru waiba aduna yes high ragadi tawba tai
aduga chapchana miyam gi oiba result ama laktri phawba akoi chapchana sanction batai do sanction baduda tongan ba leminari ba chili now natragana loop natragana tongan ba leiba component meham se se pula masejida consolidated oina chatpayana na bi kanglon su adi wakhalon su lemina ba chumi aduga hojik hauriba si IDP singi akoi kokomina ka tobiri sidi am appreciate tawe si just and right cause di akoi gi ko tawde yadaba ada si voice di akanba voice when ga dobani adu mo hela le ga dam akoi gi IDP sing si shmaina tawraga deprive tawdun leire mo koi gi right and privilege masagi maram dam dam akoi refugee oina leire masi India government na makoi ba masagi mayum da right to settlement se restore to pangam dre have se masti si sound si di malyam sin ba thungna koi tan bam thoi koi si sound si di to bam thoi ha ba si wakhalon si wa phum si ai si masi kai khumna nei ha ga chage yam chumya ja akoi gi as a responsibility am oina public ki amadi IDP singi isagi ramdam da isana lanjenaraga leiba asi nungaiba thabak ai isa da thokte haiduna su hena akoida nungnango poktaba siju amarom da su phatte amandi IDP singi mut silaka cheliba akoi komi gi thongmi singa se tobiriba siju ikayam ikai kumningai ni adu mama na hokiba koi thokiba thodok kharana public ki thamiba thajaba asi akoi gi he mangi gumba tawbudu hantakisida di manghan bidana ba taliba demand se phangnaba tawsi habdunu jan thami